Amuk handa mayam pumnamaku ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯑꯃꯄꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯩ. ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯂꯣꯠꯆꯔꯤꯕꯅꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗ leihoui ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯒꯅꯤ. ꯑꯩꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗ leihoui ꯍꯥꯏꯕꯁꯤ ꯏꯁ꯭ꯔꯥꯑꯦꯜꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯗꯧꯕꯅꯤ. ꯋꯥꯍꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯏꯁꯣꯔꯅ ꯗꯦꯕꯤꯠꯀꯤ ꯃꯐꯝꯗ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯑꯩꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗ leihoui ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯃꯇꯥꯡ ꯑꯗꯨꯅꯤ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯒꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯒꯁꯇꯤꯟꯗꯒꯤ ꯅꯥꯏꯇꯣꯝ ꯏꯁꯩ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯒꯅꯤ. ꯑꯅꯤꯁꯨꯕ ꯁꯃꯨꯑꯦꯜ ꯄꯟꯗꯨꯞ 11 ꯄꯗ 1. ꯕꯁꯟꯇ ꯃꯇꯝꯗ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟꯗꯥꯕ ꯆꯠꯅꯩ. ꯃꯇꯝꯁꯤꯃꯛꯇꯗ ꯗꯦꯕꯤꯠꯅ ꯖꯣꯑꯥꯕꯄꯨ ꯂꯥꯟꯗꯥꯔꯨꯅꯕ ꯊꯥꯈꯤ. ꯖꯣꯑꯥꯕꯅ ꯆꯤꯡꯗꯨꯅ ꯏꯁ꯭ꯔꯥꯑꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯣꯅꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯆꯠꯂꯝꯃꯤ. ꯃꯈꯣꯏꯅ ꯔꯥꯕꯥ ꯂꯧꯁꯤꯟꯈꯤ. ꯅꯤꯡꯊꯧ ꯗꯦꯕꯤꯠꯇꯤ ꯖꯦꯔꯨꯁꯥꯂꯦꯝꯗ leihoui. ꯗꯦꯕꯤꯠꯇꯤ ꯖꯦꯔꯨꯁꯥꯂꯦꯝꯗ leihoui. ꯄꯗ 18 ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ. ꯇꯦꯡꯊꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯗ ꯗꯦꯕꯤꯠꯅ ꯃꯤ ꯊꯥꯗꯨꯅ ꯕꯠꯁꯦꯕꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯍꯜꯂꯛꯈꯤ. ꯗꯦꯕꯤꯠꯅ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤ. ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤ. ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯄꯦꯜꯂꯝꯗꯦ. ꯄꯟꯗꯨꯞ 12 ꯄꯗ 22-23 ꯇꯥꯃꯤꯟꯅꯁꯤ. ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯃꯤ ꯈꯪꯍꯟꯗꯅ ꯑꯩꯉꯣꯟꯗ ꯔꯥꯟ ꯇꯧꯔꯦ. ꯑꯗꯨꯕꯨ ꯏꯁ꯭ꯔꯥꯑꯦꯜꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯅꯨꯡꯊꯤꯟꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯍꯟꯒꯅꯤ. ꯗꯦꯕꯤꯠꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯃꯥꯌꯣꯛꯇ ꯑꯩꯉꯣꯟꯗ ꯔꯥꯟ ꯇꯧꯈ꯭ꯔꯦ. ꯅꯥꯊꯥꯟꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯦ. ꯃꯔꯝꯁꯤꯅ ꯅꯍꯥꯛ ꯁꯤꯕꯗꯤ ꯁꯤꯔꯣꯏ. ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯏꯁꯣꯔꯗ ꯆꯪꯖꯁꯤ, ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯅꯨꯡꯁꯤ ꯊꯧꯖꯥꯟꯅ ꯊꯜꯂꯕ ꯏꯄꯥ ꯏꯁꯣꯔ, ꯑꯆꯥꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯏꯄꯥ ꯅꯪꯕꯨ ꯊꯥꯒꯠꯆꯕꯅꯤ. ꯏꯄꯥ ꯏꯁꯣꯔ, ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯐꯪꯕ ꯌꯥꯝꯅ ꯄꯥꯝꯖꯩ. ꯅꯍꯥꯛꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯍꯟꯕꯤꯌꯨ. ꯊꯋꯥꯏꯗ ꯑꯩꯈꯣꯏꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯐꯪꯖꯕ ꯌꯥꯅꯅꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯅꯍꯥꯛꯅ ꯂꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯑꯃꯄꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ. ꯑꯥꯃꯦꯟ. ꯑꯣꯒꯁꯇꯤꯟꯗꯒꯤ ꯏꯁꯣꯔ ꯊꯥꯒꯠꯄ ꯅꯥꯏꯇꯣꯝ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ. 이세 sakri의 호망과 와해 깜깜 그자게 아이네 sakkada baiseki mayesi kantanong takapagsabi sola basu sargalamdam pangna nungtigi chadli adubo prabhu athemri yami chatpangamde nungtigi saitan athemri nang bulak thoknaba son thaba matamda khong thangmangamde prabhu nangna konsumiyu nahapini ay prabhu nahapini ay bilosing pumla prabhu nahapini. Amen. Nang buta ka tsali kusisina hojik o prabhu masih khangzare haraw khangbutsay itiksa dasunan na lawsin bi konsibire ay pa kung namaksi ina nising zaros nang nadikaw thopi prabhu nung sibi ba tagat tsali
ꯍꯥꯏꯕꯁꯤ ꯁꯛꯆꯒꯦ ꯁꯛꯂꯤꯉꯩꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯋꯥ ꯉꯥꯡꯕꯤꯔꯕꯗꯤ ꯂꯦꯞꯄ ꯏꯀꯥꯏꯔꯣꯏꯁꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯀꯠꯊꯣꯛꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏꯗ ꯇꯥꯈ꯭ꯔꯕꯒꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯗꯤ ꯑꯩꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯍꯧꯏ
ꯍꯥꯏꯕ ꯍꯤꯔꯝ ꯑꯗꯨꯅꯤ ꯏꯁꯣꯔꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯍꯪꯕꯤꯔꯤꯕꯅꯤ ꯗꯦꯕꯤꯠ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯁꯣꯔꯅ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯨꯗꯤꯡꯗ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯕꯤꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯤꯡꯊꯧ ꯗꯦꯕꯤꯠꯅ ꯑꯩꯗꯤ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯕꯥꯏꯕꯜꯅ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯗꯦꯕꯤꯠꯀꯤ ꯋꯥꯔꯤ ꯑꯗꯨ ꯌꯦꯡꯂꯒꯗꯤ ꯃꯥꯅ ꯑꯩꯗꯤ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯆꯤꯟꯅ ꯈꯨꯝꯂꯝꯗꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯊꯕꯛꯅ ꯑꯩꯗꯤ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯍꯥꯛꯅ ꯄꯤꯈꯤꯕꯅꯤ ꯕꯁꯟꯇ ꯃꯇꯝꯗ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯆꯠꯅꯩ ꯑꯗꯨꯒ ꯅꯤꯡꯊꯧ ꯗꯦꯕꯤꯠꯅꯁꯨ ꯕꯁꯟꯇ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯟꯖꯤꯡꯂꯦꯜ ꯖꯦꯅꯔꯦꯜ ꯑꯣꯏꯔꯤꯕ ꯖꯣꯋꯥꯕꯇ ꯁꯤꯟꯅꯔꯒ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯟ ꯆꯠꯍꯜꯂꯦ ꯑꯃꯣꯅꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯩ ꯑꯗꯨꯕꯨ ꯗꯦꯕꯤꯠꯇꯤ ꯖꯦꯔꯨꯁꯂꯦꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯗꯤ ꯕꯁꯟꯇ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟꯒꯤ ꯂꯥꯎ ꯂꯥꯎꯗꯅ ꯆꯠꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯂꯥꯟꯐꯝꯗ ꯑꯃꯣꯅꯤꯁꯤꯡꯒꯤ ꯂꯥꯟꯐꯝꯗ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯁꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯟꯐꯝꯗ ꯊꯥꯈ꯭ꯔꯒ ꯃꯥꯗꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯑꯗꯨꯅ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯒꯗꯤ ꯃꯥꯅ ꯂꯩꯒꯗꯧꯕ ꯃꯐꯝꯗ ꯂꯩꯇꯦ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯃꯍꯥꯛ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯃꯥꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯏꯁꯣꯔꯅ ꯄꯦꯟꯕꯤꯗꯦ ꯏꯁꯣꯔꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝꯗꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯗꯤ ꯂꯥꯟꯐꯝꯗ ꯂꯩꯔꯤꯅꯦ ꯑꯩ ꯂꯥꯟ ꯁꯣꯛꯅꯔꯤꯅꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯗꯦꯕꯤꯠꯇꯗꯤ ꯑꯩꯗꯤ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯂꯩꯒꯗꯕ ꯃꯐꯝꯗ ꯂꯩꯇꯗꯨꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯆꯤꯟꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤ ꯑꯃꯃꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯩꯐꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯐꯝ ꯑꯗꯨꯗ ꯑꯩꯈꯣই ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯇꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯣꯏꯗꯧꯕ ꯃꯐꯝꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝ ꯋꯥꯏ ꯆꯤꯜꯂꯤ ꯏꯁꯣꯔꯅꯁꯨ ꯌꯥꯝ ꯄꯥꯝꯗꯦ ꯑꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯒ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯏ ꯆꯤꯟꯕ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯨꯗꯝ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯏ ꯑꯩꯅ ꯌꯥꯝꯅ ꯎꯈꯤꯕ ꯑꯃꯗꯤ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯍꯥꯏꯗꯅ ꯂꯤꯛꯂꯤꯒꯤ ꯎꯄꯨ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯄꯦ ꯃꯗꯨꯗ ꯉꯥ ꯌꯣꯛꯑꯦ ꯌꯥꯝ ꯐꯖꯩ ꯐꯖ ꯐꯖꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯉꯥꯁꯤꯡ ꯃꯗꯨ ꯃꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯐꯖꯅ ꯈꯤꯟꯅ ꯊꯝꯃꯒ ꯃꯗꯨ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯒꯁꯤ ꯀꯥꯎꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗꯨ ꯂꯝꯖꯥꯏꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯒꯗꯤ ꯃꯥꯅ ꯂꯩꯒꯗꯧꯕ ꯃꯐꯝꯗ ꯂꯩꯇꯗꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯕꯒꯤ ꯃꯔꯝꯅ ꯏꯃꯨꯡꯗ ꯌꯥꯝ ꯋꯥꯏ ꯆꯤꯟꯒꯅꯤ ꯑꯗꯩ ꯑꯦꯔꯣꯄ꯭ꯂꯦꯟꯒꯥꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯃꯌꯥꯝꯅ ꯈꯪꯉꯤ ꯃꯥꯗꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯦꯔꯣꯗ꯭ꯔꯣꯝꯗ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨ ꯁꯍꯔ ꯃꯌꯥꯏꯗ ꯃꯥꯁꯤ ꯈꯟꯖꯤꯜꯂꯒ ꯊꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯟꯅꯐꯝ ꯈꯪꯉꯣꯏ ꯋꯥꯏ ꯆꯤꯟꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯁꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯄꯥꯁꯇꯣꯔꯦꯠꯀꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯍꯨꯝꯁꯤꯒ ꯐꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯃꯔꯝ ꯑꯣꯏ ꯀꯅꯥꯝꯇꯅ ꯃꯁꯛ ꯐꯖꯗꯦ ꯍꯥꯏꯔꯣꯏ ꯃꯣꯏꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯏꯁꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯐꯝꯁꯤ ꯄꯥꯜꯂꯗꯅ ꯃꯅꯤꯡꯂꯣꯝꯗ ꯄꯥꯜꯂꯝ ꯇꯥꯔꯒꯗꯤ ꯀꯅꯥꯝ ꯐꯖꯩ ꯍꯥꯏꯔꯣꯏ ꯃꯔꯝꯗꯤ ꯃꯥꯏꯒꯤ ꯂꯩꯐꯝꯗꯤ ꯁ꯭ꯋꯥꯏꯁꯤ ꯑꯗꯨꯗ ꯂꯩꯇꯗꯅ ꯅꯪꯒꯜꯂꯣꯝꯗꯒ ꯂꯩꯔꯗꯤ ꯃꯣꯏꯁꯤ ꯂꯥꯛꯑ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯁꯤꯕꯨ ꯍꯥꯏꯅ ꯀꯤꯔꯒ ꯆꯦꯟꯗꯗꯣꯏꯖꯥꯠꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ ꯌꯦꯡꯉꯨ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯁꯛ ꯊꯤꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯂꯣꯏ ꯐꯖꯩ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤ ꯁꯤꯒ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯐꯝꯁꯤꯗ ꯄꯥꯜꯂꯝꯗꯗꯅ ꯃꯈꯨꯠꯁꯤꯒ ꯄꯥꯜꯂꯝꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯣꯠ ꯊꯤꯕꯒꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯤꯕ ꯌꯥꯅꯤ ꯃꯣꯏ
ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯁꯛꯁꯦ ꯊꯤꯕꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒ ꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯗꯤ ꯂꯣꯏ ꯆꯦꯟꯒꯅꯤ ꯀꯅꯥꯝ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯤꯠꯀꯤ ꯂꯩꯐꯝꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯗ ꯂꯩꯇꯗꯅ ꯈꯨꯠꯁꯤꯒ ꯂꯩꯁꯟ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯂꯩꯐꯝ ꯂꯩ ꯃꯗꯨꯗ ꯂꯩꯅꯅꯕ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯗꯨꯗ ꯂꯩꯇꯗꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯋꯥꯏ ꯆꯤꯟ ꯗꯦꯕꯤꯠ ꯅꯤꯡꯊꯧꯁꯨ ꯋꯥꯏ ꯆꯤꯟꯈꯤꯕꯅꯤ ꯀꯃꯥꯏ ꯋꯥꯏ ꯆꯤꯜꯂꯤ ꯑꯅꯤꯁꯨꯕ ꯁꯃꯨꯑꯦꯜ ꯄꯟꯗꯨꯞ 11 ꯑꯩꯅ ꯄꯗ ꯑꯃꯈꯛꯇꯅꯤ ꯄꯥꯔꯤꯕ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ 19ꯀ ꯃꯗꯨꯒꯤ ꯄꯗꯗꯣ ꯑꯃꯗꯒꯤ ꯄꯟꯗꯨꯞꯇꯣ ꯑꯃꯗꯒꯤ 19 ꯐꯥꯎ ꯂꯣꯏꯅ ꯄꯥꯔꯗꯤ ꯋꯥꯔꯤꯗꯨ ꯃꯌꯥꯝ ꯐꯖꯅ ꯈꯪꯒꯅꯤ ꯀꯅꯥꯒꯨꯝꯕꯗꯤ ꯑꯌꯥꯝꯕꯅꯗꯤ ꯈꯪꯉꯝꯒꯅꯤꯀꯣ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯁꯨ ꯄꯥꯕꯤꯌꯨ ꯑꯅꯤꯁꯨꯕ ꯁꯃꯨꯑꯦꯜ ꯄꯟꯗꯨꯞ 11 ꯄꯗ ꯑꯃꯗꯒꯤ 19 ꯑꯗꯨꯒ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯄꯟꯗꯨꯞ 12ꯗꯁꯨ ꯑꯃꯨꯛ ꯁꯝꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯟꯒꯤ ꯂꯥꯎ ꯂꯥꯎꯗꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯃꯣꯅꯤꯁꯤꯡꯒꯤ ꯂꯥꯟꯐꯝꯗ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯦ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯀꯣꯏ ꯆꯥꯗꯅ ꯃꯅꯥꯏ ꯃꯁꯟ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯀꯣꯅꯨꯡꯒꯤ ꯅꯥꯏꯁꯤꯡꯗꯨꯅ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯗꯅ ꯊꯧꯒꯜ ꯇꯧꯗꯅ ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯟꯐꯝꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯟꯒꯤ ꯃꯇꯥꯡꯗꯁꯨ ꯀꯌꯥ ꯈꯟꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯦ ꯗꯂꯥꯟ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯥ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯅ ꯅꯨꯡꯉꯥꯏꯅ ꯍꯟꯖꯤꯛ ꯂꯥꯡꯕ ꯂꯩ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯂꯩꯇꯦ ꯑꯩꯒꯤ ꯅꯥꯏ ꯃꯌꯥꯝ ꯂꯥꯟ ꯁꯣꯛꯅꯔꯤ ꯃꯈꯣꯏꯕꯨ ꯃꯤꯅ ꯍꯥꯠꯇꯣꯛꯑꯝꯒꯗ꯭ꯔꯥ ꯂꯥꯟꯗ ꯃꯥꯏꯊꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯀꯌా ꯈꯟꯗꯕ ꯄꯣꯠꯂꯨꯝ ꯄꯨꯗꯕ ꯑꯗꯨꯏꯗꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯊꯟꯅ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯁꯤꯜꯂꯒ ꯃꯅꯥꯏ ꯃꯁꯟꯁꯤꯡꯗ ꯁꯦꯕꯥ ꯇꯧꯗꯅ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯁꯤ ꯃꯥ ꯅꯨꯡꯉꯥꯏꯕꯇꯅꯤ ꯃꯥ ꯊꯤꯔꯤꯕ ꯑꯗꯨꯅ ꯂꯥꯞꯅ ꯀꯣꯏꯂꯩ ꯂꯩꯅꯁꯤ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯏꯔꯨ ꯊꯣꯛ ꯂꯩꯕꯗꯣ ꯃꯥ ꯎꯕ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ ꯃꯧ ꯕꯥꯠꯁꯦꯕꯥ ꯍꯥꯏꯗꯣ ꯑꯗꯩ ꯃꯥ ꯑꯗꯨ ꯎꯕꯗ ꯑꯊꯦꯝꯕ ꯆꯪꯉꯤ ꯅꯨꯄꯤꯗꯣ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯒꯤꯁꯤꯗ ꯃꯍꯥꯔꯥꯅꯤꯁꯤꯡ ꯔꯥꯅꯤꯁꯤꯡ 1000 ꯍꯦꯟꯅ ꯃꯥꯏ ꯀꯣꯅꯨꯡꯗ ꯂꯩꯔꯤ ꯃꯗꯨ ꯃꯌꯥꯝ ꯂꯩꯅ ꯃꯥꯅ ꯂꯩꯐꯝꯗꯨꯒ ꯂꯩꯍꯧꯗꯗꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯔꯨꯕꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯑꯊꯦꯝꯕ ꯆꯪꯉꯦ ꯑꯗꯨꯗꯤ ꯃꯥꯅ ꯅꯨꯄꯤꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯃꯅꯥꯏ ꯊꯥꯔ ꯂꯧꯍꯜꯂꯨ ꯑꯔꯥꯟꯕ ꯁꯥꯖꯠ ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯇꯧ ꯑꯗꯨꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯎꯔꯤꯌꯥ ꯍꯥꯏꯔꯤꯕ ꯍꯤꯇꯤ ꯖꯥꯇꯤꯒꯤ ꯅꯤꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯤ ꯃꯥꯁꯤꯁꯨ ꯂꯥꯟꯃꯤ ꯑꯣꯏꯅ ꯑꯃꯣꯅꯤꯒꯤ ꯂꯥꯟꯐꯝꯗ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯂꯥꯟꯅ ꯅꯤꯡꯊꯧ ꯗꯦꯕꯤꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯨꯗꯤꯌꯦꯛ ꯊꯤꯕ ꯑꯃ ꯊꯣꯛꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯂꯩꯐꯝꯗ ꯂꯩꯇꯗꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯕꯒꯤ ꯃꯔꯝꯗ ꯃꯁꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯃꯁꯥꯒꯤꯗꯃꯛꯇꯁꯨ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯃꯥꯒ ꯅꯛꯅꯔꯨꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯅꯤꯡꯊꯧ ꯗꯦꯕꯤꯗ ꯂꯩꯒꯗꯧꯕ ꯃꯐꯝꯗ ꯂꯩꯇꯗꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯔꯨꯕꯒꯤ ꯃꯔꯝꯗ ꯎꯔꯤꯌꯥꯒꯤ ꯏꯃꯨꯡꯁꯨ ꯑꯋꯥꯕ ꯅꯪꯕ ꯇꯥꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯊꯦꯝꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯊꯦꯝꯕꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯔꯔꯣꯏꯒꯦ ꯃꯇꯝ ꯆꯪꯒꯅꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯄꯥꯕꯤꯌꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯄꯣꯛꯄ ꯇꯥꯔꯁꯨ ꯎꯔꯤꯌꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯅꯕ ꯍꯥꯏꯗꯨꯅ ꯂꯥꯟꯐꯝꯗꯒꯤ ꯀꯧꯍꯜꯂꯨ ꯎꯔꯤꯌꯥ ꯑꯗꯒꯤ ꯑꯍꯥꯎ ꯑꯊꯨꯝꯒ ꯐꯖꯅ ꯄꯤꯖꯔ ꯅꯤꯡꯊꯧꯒꯤ ꯆꯤꯟꯖꯥꯛ ꯑꯍꯥꯎꯕꯗ ꯄꯤꯖꯔꯒ ꯅꯪ ꯌꯨꯝꯗ ꯆꯪꯉ ꯄꯣꯊꯥꯔꯨꯆꯣꯀꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗ ꯂꯩꯔꯨꯔꯗꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯂꯩꯔꯁꯨ ꯃꯥꯒꯤ ꯃꯆꯥꯅ ꯈꯟꯖꯔꯅꯤ ꯍꯥꯏ ꯀꯌꯥꯝ ꯐꯠꯇꯕ ꯊꯧꯑꯣꯏꯟꯁꯤꯗ ꯃꯥꯅꯁꯨ ꯂꯩꯁꯤ ꯑꯗꯨꯗꯒꯤ ꯎꯔꯤꯌꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯟꯐꯝꯗ ꯑꯁꯤ ꯑꯅꯥ ꯈꯪꯅꯒꯦ ꯂꯥꯟ ꯁꯣꯛꯅꯩꯉꯩꯗ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯆꯪ ꯂꯩꯗꯣꯏꯅꯣ ꯊꯣꯡꯒꯥꯛꯄꯁꯤꯡꯒ ꯂꯣꯏꯅ ꯇꯨꯝ ꯂꯩꯗꯣꯏꯅꯣ ꯑꯗꯨ ꯃꯥ ꯆꯪꯉꯣꯏꯁꯨ ꯌꯥꯗꯦ ꯑꯗꯩ ꯅꯤꯡꯊꯧꯅ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅ ꯃꯁꯤ ꯂꯥꯟꯐꯝꯗ ꯊꯥꯖꯤꯜꯂꯒ ꯍꯥꯠꯇꯣꯛꯇ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯏ
magi general senapati joab ta uriya si lae ma he jora paga ne jamna lan kan ma mafam da ma u thajal haida madi jithi du su uriya ma sa na pura chakre ma bu ha na ba pau iri ba che du ma sa ma na pura ga lan tham da chakre ma de harau harau sa ne ai amu lan chat ka do iri ba ki da mak ta ai thawai thara su tha khre ai ga lan ni oi me na ba ma ya na wa lan sok ngari ba ai muk zau do re adai jawab ta chi pi ning thau gi ja thong ning in da ba za aduna khwai da gi he na sathi ba mafam da soi da sira ga do mafam adu da uriya u thajal laga makhoi na hatok na ba sin ba du da sing na ba thokre lan tham da uriya si adu uriya si ga na ayat pa pan ma mole tre bat seba do ma da lawal rani oi masigi David na tawkhiba pam si isor na sathi na pam da bani David ki mathakta isor na sathi na warau hi bani saw ki bani isor ge saw ba David ki mathakta lei ki bani adu ne isor na kari hai mai chau busi na ga isor na David ta khan ba du di nang na lo na tawkhiba thabak to Israel a po ba na khang na wai na taw han doi ne hing na ngau do re de si ja him da phai hai da ba chau do ai si him da phare dai le ning dre hai do re isor ge sera aduna mana uriya gi nupi da chat khi ba phatta ba sajat to nung thin po bo ta ma gi macha me ya lising le ba macha sing do na khara na wai ba rani sing do lan da ba thabak to nung thin po bo ta Israel le ba ko ja pum da da loi na khang ba asuk chau ba awa ba sikamai na thoi ki ge hai ba da ning thau David da lei ge do pham da lei ta da na lei roi da ba pham da lei ho ba Eidi Jerusalemda leihoui hai na nungai na Jerusalemda ma da lei thok ba gi maram da ni ichini na sa ngasi gi no me da sida ai koi isa na lei ri ma pham se koi na mun na jeng la si ai gi lei pham da ra ina lei ri ba se natraga ai da lei roi da ma pham da ai lei ri bra ai na lei gi do ma pham du ai lei bra hai ba si mun na wa khan taw gi na ra si isor na koi bu se bi ba ma da isor na koi bu thabi ba ma da isor na koi bu kau thok pi ba ma da ai koi gi lei pham si pi khra ba ai koi gi lei pham ma na sin bi khra ba de hai ri ba lei pham adu da ai koi lei ri bra hojik ki batam sida Manipuri media simut ka daure school da chapter le raktre loi English media da sat khre hai bagi awa ba ma kan da lei masi kok na ba hai na su kan da honari NGO sing madugi talak tu da Assam sarkar na mu Assam sarkar gi makha da thabak chang na do ba taraga di Assamese natraga Bengali natraga Boro the class 10 pass to ko mi oi bata ni ai di MIL oi da su subject ama larok ta bazati notice ka tho Manipuri media se master ho tam za ra central na su 8 schedule da chalan graba metei lo adubu minister Himonto Biso Sharma na thokpa Serol na gi matungi na madupuna loin ari madata madugi iho sukan na tawri madu ina haining me maram di kai noi Manipuri media na jam son tharak pa asigi maram jam na chawam di kai noi da oja sing lari tak ta mayum da sambo khoina pung 13 bhau leirani just for an example khudam mamoina Pung mapan makai da class ho bodo bodo ba 11 phao ba sambo khoira mam madui chakra ni adi pung ani da adi halla ni adi class da thabak suning da ba school da di matam nai na ka ba mai period jau matam da class da chang da na kerom board sana da chess sana da lei bo ja mayam lei ju haira ngau ra ga la ko ja sing su mayam lei chhatra sing am bhau tak pi de aduna result kai pha doi ba
Madu khangmadagi misingna machasingse loina paisa changasu changna English medium school da private school da loina thakhiba adui chhatra leiraktrabina sarkar da sibu kari kanaba da paisa mayama chahida cross tawraga chhatra su leite result su phatti ari madu oja mayam oja masing da heli chhatra masing da madu kari gi no haibada oja singduna mathau masak khangdaba Devi na mathau masak khangdaba gona mana mathau masak khanglamadi lanthonda chatlang badawbani mathau masak khangdabadagi chatkhide maduna maram oiraga ma paamta khudi thikhi awaba takhi maduga chat manana high school gi ME school gi Manipuri medium gi oja singna mathau masak khangdabadagi Manipuri jati apumba samda leiriba singsna awaba tari Makhoi khara khagna mathau masak khangdaba kaya ge matik awaba gi masak mi mari magana mathau masak khangdaba asam da leiba maite ya su jaba lak taruk muse awaba tari angang si parikha thabak thabe da tha ge di Manipur class 10 ma Manipuri da mu tam jaba hanbura ka nang PhD wara su ja aduna ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯔꯕ ꯑꯣꯖꯥꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯋꯥꯔꯀꯔꯁ ꯔꯤꯇ꯭ꯔꯤꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯏꯅꯤ ꯁꯤꯡꯂꯨꯞꯀꯤ ꯑꯍꯜ ꯑꯣꯏꯅ ꯀꯧꯊꯣꯛꯄꯤꯔꯕ ꯏꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯀꯧꯊꯣꯛꯄꯤꯔꯕ ꯄꯥꯁꯇꯔ ꯑꯣꯏꯅ ꯀꯧꯊꯣꯛꯄꯤꯔꯕ ꯏꯁꯣꯔꯅ ꯊꯥꯎ ꯅꯣꯏꯕꯤꯔꯕ ꯀꯥꯡꯕꯨꯁꯨ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯥꯁꯇꯣꯔꯦꯠꯁꯤꯡꯗ ꯂꯩꯔꯤꯕꯅꯤ ꯊꯝꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔ ꯑꯃ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯃꯗꯨꯗ ꯁꯤꯡꯂꯨꯞꯀꯤ ꯑꯍꯟꯁꯤꯡ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡ ꯃꯌꯥꯝ ꯂꯩꯒꯗꯧꯕꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯒꯗꯧꯕ ꯃꯐꯝꯗ ꯂꯩꯇꯗꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯆꯤꯡꯕ ꯑꯃꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯁꯇꯣꯔꯦꯠ ꯑꯄꯨꯝꯕꯁꯤ ꯑꯋꯥꯕ ꯇꯥꯕ ꯌꯥꯕꯅꯤ ꯑꯋꯥꯕ ꯈꯥꯡꯕ ꯌꯥꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯣꯏꯅ ꯍꯥꯏ ꯄꯥꯁꯇꯔꯗꯤ ꯀꯥꯕꯨꯒꯟꯖꯗ ꯂꯩꯕꯅꯤ ꯑꯃꯅ ꯁꯤꯜꯆꯔꯗ ꯑꯃꯅ ꯖꯤꯔꯤꯕꯥꯝꯗ ꯒꯂꯥꯗ ꯀꯣꯏꯂꯥꯄꯨꯟꯗ ꯁꯤꯡꯂꯨꯞꯁꯤꯡꯗꯤ ꯆꯥꯏꯅ ꯂꯥꯡꯅ ꯂꯩ ꯑꯩꯈꯣꯏꯗꯤ ꯀꯤꯊꯨꯝ ꯄꯨꯕꯁꯨ ꯅꯠꯇꯦ ꯐꯣꯟ ꯇꯧꯔ ꯃꯔꯛ ꯃꯔꯛꯇ ꯅꯥꯗ ꯆꯦꯛꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯒꯤ ꯍꯦꯟꯅ ꯃꯣꯏ ꯑꯥꯗ ꯀꯩ ꯇꯧꯕ ꯎ ꯐꯪꯄꯣꯠꯇꯦ ꯃꯤꯠꯇꯒ ꯑꯗꯨꯏꯗꯨꯗ ꯂꯩꯔꯤꯕ ꯁꯤꯡꯂꯨꯞꯀꯤ ꯑꯍꯟꯁꯤꯡ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯊꯧꯒꯜꯂꯣꯏꯁꯤꯡꯗꯨꯅ ꯄꯥꯁꯇꯔ ꯃꯤ ꯃꯔꯨꯝ ꯍꯧꯔꯦ ꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏ ꯏꯃꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯣꯏ ꯃꯆꯥ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯦ ꯃꯣꯏ ꯃꯆꯥ ꯁꯨꯇꯤ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯎ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯃꯅꯥ ꯄꯪꯕ ꯄꯥꯁꯇꯔ ꯑꯣꯏꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯈꯨꯗꯝ ꯇꯧꯕꯩ ꯋꯥꯅꯤꯀꯣ ꯄꯥꯁꯇꯔ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯑꯗꯨꯏ ꯐꯠꯇꯕ ꯄꯥꯁꯇꯔꯁꯨ ꯑꯣꯏꯔꯦ mi narasu lakningdaba pastor mi haraurasu saruk janingdaba pastor mi masa suti lasu okpa lakdaba pastor mi masa salamdaidasu prathana tawba lakdaba pastor ta karigino hairadi ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯑꯃꯒ ꯂꯣꯏꯅ ꯃꯔꯤ ꯂꯩꯅꯩ ꯁꯤꯡꯂꯨꯞꯇ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯂꯩꯐꯝꯗ ꯂꯩꯇꯗꯅ ꯂꯩꯔꯣꯏꯗꯕꯗ ꯂꯩꯕꯗꯒꯤ ꯄꯥꯁꯇꯔꯁꯨ ꯂꯩꯐꯝꯗ ꯂꯩꯇ꯭ꯔꯦ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯁꯨ ꯑꯃꯨꯛꯀꯕꯨ ꯍꯟꯅ ꯍꯥꯏꯒꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯁꯤꯡꯗꯤ ꯆꯔꯆ ꯂꯩꯒꯗꯧꯕꯅꯤ ꯁꯤꯡꯂꯨꯞꯀꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯨꯡ ꯀꯌꯥꯗ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯊꯧꯔꯝ ꯂꯩ ꯃꯗꯨꯒꯤ ꯃꯇꯝꯗꯗꯤ ꯆꯔꯆꯇ ꯂꯩꯒꯗꯧꯕꯅꯤ ꯃꯗꯨ ꯆꯔꯆꯇ ꯂꯩꯇꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯨꯝꯗꯔ ꯕꯖꯥꯔꯗꯔ ꯀꯗꯥꯏꯗꯅꯣꯝ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯂꯩꯒꯗꯧꯕ ꯃꯐꯝꯗ ꯂꯩꯇꯕ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯅꯤ ꯃꯗꯨ ꯑꯐꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯄꯥꯝꯗꯦ ꯃꯤ ꯃꯌꯥꯝ ꯊꯥꯒꯠ ꯏꯁꯩ ꯁꯛꯅꯗꯅ ꯖꯒꯣꯏ ꯁꯥꯟꯅꯗꯅ ꯋꯥꯄꯥꯎ ꯇꯥꯃꯤꯟꯅꯗꯅ ꯍꯜꯂꯦꯂꯨꯌꯥ ꯀꯥꯏꯅ ꯂꯥꯎꯅ ꯂꯩꯅꯔꯤꯉꯩꯗꯨꯗ ꯏꯁꯣꯔꯅ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯗꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯅ ꯈꯨꯝꯒꯗ꯭ꯔꯥ
ꯑꯩꯗꯤ ꯗꯨꯀꯥꯟꯗ ꯐꯝꯗꯨꯅ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯈꯨꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯗ ꯐꯦꯃꯤꯂꯤ ꯗꯤꯚꯣꯁꯟꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯇꯧꯕ ꯌꯥꯝ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯊꯧꯔꯝꯁꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯌꯥꯎꯅꯤꯡꯗꯕ ꯃꯆꯥ ꯂꯩꯕ꯭ꯔꯥ? ꯃꯃꯥ ꯃꯄꯥꯅ ꯇꯣꯏꯅ ꯀꯧꯔꯁꯨ ꯂꯥꯛꯑꯣ ꯌꯥꯗꯕ ꯃꯆꯥꯁꯤꯡ ꯌꯥꯎꯔꯤꯕ꯭ꯔꯥ? ꯇꯁꯦꯡꯅꯗꯤ ꯁꯥꯟꯅꯕ ꯆꯠꯂꯨꯔꯁꯨ ꯀꯣꯏꯕ ꯆꯠꯂꯨꯔꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯗꯤꯚꯣꯁꯟ ꯃꯇꯝ ꯌꯧꯔꯦ ꯑꯩ ꯆꯠꯇꯕ ꯌꯥꯗꯦꯅ ꯁꯠ ꯍꯜꯂꯛꯀꯗꯧꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯔꯁꯨ ꯒꯦꯝ ꯁꯥꯟꯅꯗꯅ ꯗꯤꯚꯣꯁꯟ ꯌꯥꯎꯗꯕꯒꯤ ꯃꯍꯨꯠꯇꯗꯤ ꯗꯤꯚꯣꯁꯟ ꯌꯥꯎꯕꯅ ꯐꯩ꯫ ꯃꯤꯅꯤꯠ 35 ꯀꯨꯟꯗꯤ ꯍꯦꯟꯗꯦ 5 ꯈꯛꯇ ꯂꯣꯏ ꯃꯇꯝꯁꯨ ꯂꯩ꯫ ꯑꯗꯨ ꯌꯥꯎꯗꯕ ꯇꯥꯔꯗꯤ ꯂꯩꯒꯗꯧꯕ ꯃꯐꯝꯗ ꯂꯩꯇꯗꯅ ꯂꯩꯔꯣꯏꯗꯧꯕ ꯃꯐꯝꯗ ꯂꯩꯕ ꯃꯆꯥ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯗꯦꯕꯤꯠꯀꯨꯝꯅ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯑꯐꯕ ꯁꯨꯛꯂꯩ ꯂꯩꯔꯣꯏ꯫ ꯃꯄꯥꯁꯤꯡꯒꯤ ꯂꯩꯐꯝ ꯂꯩ꯫ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯉꯁꯤ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯁꯨꯔꯁꯨ ꯋꯥꯅ ꯊꯕꯛ ꯁꯨꯔꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯥꯁꯤꯡ ꯅꯥꯔꯤꯕ꯭ꯔꯥ ꯆꯩꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯨꯝꯗ ꯍꯜꯂꯛꯑꯕ꯭ꯔꯥ ꯌꯦꯡꯁꯤꯟꯒꯗꯧꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯁꯨ ꯐꯝꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯕꯅꯤ꯫ ꯃꯆꯥꯒ ꯎꯅ ꯐꯪꯗꯕ ꯃꯄꯥꯁꯤ ꯂꯩꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯃꯄꯥꯁꯤꯡꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯃꯃꯥꯁꯤꯡꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯃꯦꯝꯕꯔꯁꯤꯡꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯁꯤꯡꯂꯨꯞ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯅꯍꯥꯔꯣ ꯃꯦꯝꯕꯔꯁꯤꯡꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯅꯪꯒꯤ ꯂꯩꯐꯝꯗ ꯅꯪ ꯂꯩꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯗꯦꯕꯤꯠꯀꯨꯝꯅ ꯑꯩꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯂꯩꯔꯤꯕ꯭ꯔꯥ? ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩꯕꯁꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯔꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ꯫ ꯈꯔꯗꯤ ꯋꯥꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯔꯣꯏ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛꯇ ꯕꯣꯔ ꯍꯩꯊꯕꯤꯒꯅꯤ꯫ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯋꯥꯡꯃꯗ ꯅꯪꯅ ꯂꯩꯔꯣꯏꯗꯕ ꯃꯐꯝꯗ ꯅꯪ ꯂꯩ ꯇꯥꯔꯒꯗꯤ ꯕꯣꯔꯗꯤ ꯀꯌꯥ ꯐꯪꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯔꯥ ꯐꯪꯒꯅꯤ, ꯑꯋꯥꯕ꯫ ꯗꯦꯕꯤꯠꯇ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯇꯣ ꯏꯁ꯭ꯔꯥꯑꯦꯜ ꯑꯄꯨꯝꯕꯅ ꯎꯕ ꯃꯐꯝꯗ ꯎꯕ ꯃꯑꯣꯡꯗ ꯑꯩꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯃꯗꯨꯃꯛ ꯇꯧꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ꯫ ꯗꯦꯕꯤꯠꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯍꯥꯛ ꯀꯞꯈꯤ꯫ ꯃꯥ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯏꯁꯣꯔꯗ ꯄꯥꯞ ꯍꯥꯏꯗꯣꯛꯆꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯇ ꯏꯁꯣꯔꯅ ꯃꯥꯕꯨ ꯉꯥꯛꯄꯤꯈꯤ꯫ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕꯁꯤ ꯏꯁ꯭ꯔꯥꯑꯦꯜꯒꯤ ꯅꯤꯡꯊꯧ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯣꯔꯅ ꯄꯥꯝꯕ, ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯣꯔꯅ ꯌꯥꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯐꯥꯎꯕ ꯂꯩꯐꯝꯗ ꯂꯩꯔꯨꯗꯕꯗꯒꯤ ꯑꯋꯥꯕ ꯇꯥꯈꯤ꯫ ꯃꯥꯇ ꯅꯠꯇꯦ, ꯎꯔꯤꯌꯥꯐꯥꯎ ꯁꯤꯕ ꯇꯥꯏ꯫ ꯎꯔꯤꯌꯥꯒꯤ ꯅꯨꯄꯤꯁꯨ ꯅꯨꯡꯉꯥꯏꯅ ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯔ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯂꯧꯍꯜꯂꯨꯔꯕꯅꯤ ꯆꯠꯇ ꯌꯥꯗꯦ, ꯆꯠꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ꯫ ꯏꯃꯨꯡ ꯑꯃꯁꯨ ꯋꯥꯍꯜꯂꯦ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯤꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯋꯥ ꯉꯥꯡꯗꯦ꯫ ꯏꯁ꯭ꯔꯥꯑꯦꯜ ꯑꯄꯨꯝꯕꯅ ꯐꯩ ꯍꯥꯏꯅ ꯀꯅꯥꯁꯨ ꯍꯥꯏꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡ ꯌꯥꯗꯕꯒꯤ ꯃꯈꯣꯏꯅ ꯉꯥꯡꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯨ ꯒ꯭ꯔꯨꯞ ꯋꯥꯛ ꯆꯠꯅꯔꯤ, ꯇ꯭ꯔꯦꯛ ꯆꯦꯟꯕ ꯆꯠꯂꯤ, ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯆꯠꯂꯤ, ꯀꯦꯝꯄꯦꯟ ꯆꯠꯂꯤ꯫ ꯑꯗꯨꯒꯨꯝꯕꯗꯨꯗ ꯆꯠꯇꯗꯨꯅ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗ꯭ꯔꯥ? ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯋꯥꯛ ꯇꯧꯏ, ꯃꯗꯨꯗ ꯂꯩꯒꯗꯧꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯂꯩꯇꯗꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯍꯧꯏ, ꯑꯩ ꯊꯧꯒꯜꯂꯣꯏ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯋꯥꯛ ꯇꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗ꯭ꯔꯥ? ꯑꯗꯨꯗꯒꯤ ꯃꯌꯥꯝꯒꯤ ꯋꯥꯗꯤ ꯊꯝꯕꯁꯤ ꯏꯇꯣꯝꯇꯒꯤꯁꯨ ꯂꯩꯐꯝ ꯂꯩꯕꯅꯤ꯫ ꯏꯁꯣꯔꯅ ꯈꯟꯗꯣꯛꯂꯕ ꯊꯧꯒꯜꯂꯣꯏ ꯑꯩꯈꯣꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯩꯕ ꯌꯥꯗꯕ ꯃꯐꯝ ꯃꯌꯥꯝ ꯂꯩ꯫ ꯃꯤ ꯋꯥ ꯉꯥꯡꯅꯐꯝꯗ ꯑꯩ ꯂꯩꯒꯗ꯭ꯔꯥ? ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯁꯤꯡꯂꯨꯞ ꯅꯨꯄꯤꯁꯤꯡꯁꯨ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯗꯥꯏꯇꯣ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ, ꯊꯧꯗꯥꯡ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯤꯡꯂꯨꯞꯇ ꯃꯃꯥ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯃꯈꯣꯏꯅ ꯂꯧꯔꯤꯕꯅꯤ꯫
pastor abhabam laega abhaba sinu ke han mayam le evangelist mayam may over mayam le rasu singlup nupi singasi mathau masak khangdaba leifam da leitaba leiroi da mafam da leiba gakto di pastorate chawkhaloi adum haina naha singasu thodang lei evangelist oina isona kauthokna thabirak le haraga jujo ma dukan da phamna le hore ne no evangelist to hairadi mai le phamoi bra ma do jujo pham do evangelist le phamoi ram moyaba adagi tir sana pham da le hore ne ti ke ka pham da no evangelist to haina mina hai taragadi madu mai le phamoi gadra oi roi adum haina ꯑꯩꯈꯣꯏ ꯃꯤ ꯑꯃꯈꯛꯅ ꯂꯩꯐꯝ ꯅꯠꯇꯕꯗ ꯂꯩꯔꯨꯕꯗꯒꯤ ꯄꯥꯁꯇꯣꯔꯦꯠ ꯑꯄꯨꯝꯕ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯍꯛꯆꯥꯡ ꯑꯃꯠꯇꯅꯦꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯗꯨꯒꯤ ꯆꯩꯊꯦꯡꯁꯤ ꯐꯪꯉꯤ ꯆꯩꯅꯥꯈꯣꯟꯁꯤ ꯐꯪꯉꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯥꯅ ꯇꯧꯕ ꯃꯥ ꯐꯪꯖꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯄꯪꯕ ꯋꯥꯈꯜꯅꯤ ꯏꯚꯥꯟꯖꯦꯂꯤꯁ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯁꯦ मधु ताब पास्टर सिंह सिंगलुप के अहन सिंह थौगलोय मयाम इमा इबेन से हरावरंगने खनब्रा हरावती कप्पी थमोयनु थवाई कप्पे अदु ने सिदिनावसा ngasi hojiki miku pungja sina nahak kadaida lei haina khoi mi ababam da loina hangbiri David kumna Eidi Jerusalemda leihoui haina khunggadra natraga ipai sor basanta matam ei jumda leiba jadi lanphamda ig lanmi mayam ga loina na amoni single lan soknari haina khunggadra Eidi Jerusalemda leihoui Eidi jujor phamda lei tir sana phamda lei mi khatna phamda lei mi wangang na phamda lei 하이버 파우쿰시 이소나 빰다버리 이소나 빰바데 이바나나 타비 마파마도다 일레 이바나나 시나비바 토당도 에이 떠우리 나나 타비바 마팜다 이슬리 하이나 쿰시 이소나 빰바 파우쿰네 ngasi기 누미다 시다이 까나마타 보이나 마란 시데 마도 에이 이틱스나테 아이나 마란 시레가 마기 까이 말제가 너버스 레이테 아두부 ingam da ngamba isor ikhang da khangbi ba isor yu da ubi ba isor aduna loina ubi ri ai sini nausa arot pa amata leiba jaroi ekhoi kanam lot pa jaroi isor gi mang da ma di loina ubani nunggi phaglang da khara su malum da leiba pot uba ngamba singlon tara manga da khan khrasu uba ngamba isor ni isor gi mang da lot pa jaroi man roi da khang aduna isini nausa ekhoi sorbu kiras ekhoi amana mabu kinabai kai mathau tade kana su mi sikada bom jaude ekhoi irakta ekhoi pastor na su mi sik trem hau chik tu chi oi baza sing chinglu ke han maya su kanam chi oi chik pa heiba mi su thara oi adubu isor le David pumana chairak pi khibagumda Zairak phangba pamdragadi leifamda leisi aikhoi khudingmak isona thabi mafamda leisi adu aikhoi kana kana leifamda leite abai khangdi tasi sukhang khangdi ai oida bangang aikhoi loina leifamda leirangwani haina ai khalli lei hain thajari isor thagali adubu aikhoi isana khangi aise leifamda leiribra leiroidaba famda leiribra kanagumba aikhoi irakta leifamda leitaduna leiroidaba famda leiriba jauragadi David na pal haidokjabagi maram na isorna maran kokpi khibagumna hojikki miku pungja si soda Iran haidokjaba matamni aisu khangde aigi punsi sida leiroidaba famda leiruba matam jau hibra ai khangde aduna aisu pap haidokjagani Iran haidokjagani 이소게 바팜다 이란 하이독스시 이제 나오사 아이코이 데빗 꿈다 제루살렘다 레호리
leihoui haina khumlaroisi. Ipa nangna pama mafamda, nangna thabiba mafamda, nangna thambiba mafamda ai leirihe haina khumlasi. Isorna akhoi mayamgidamak bor pinabiba oisanu. Amen.